ꯑꯍꯥꯟꯕꯃꯛꯇꯗ ꯁꯤꯡꯌꯦꯜ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯥꯏꯗꯥꯁ ꯅꯤꯡꯊꯧꯒꯤ ꯋꯥꯔꯤ꯫ ꯐꯔꯖꯤꯌꯥ ꯀꯧꯕ ꯂꯩꯕꯥꯛ ꯑꯃꯗ ꯃꯥꯏꯗꯥꯁ ꯀꯧꯕ ꯃꯃꯤꯡ ꯂꯩꯔꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇꯅ ꯅꯤꯡꯊꯧ ꯑꯃꯅ ꯂꯩꯒꯗꯕ ꯃꯔꯜ ꯃꯊꯨꯝꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯤꯖꯔꯕ ꯃꯄꯥ ꯂꯩꯇꯅ ꯐꯖꯔꯕ ꯀꯣꯅꯨꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯗꯨꯅ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯅꯤꯡꯊꯧ ꯃꯥꯏꯗꯥꯁꯀꯤ ꯃꯆꯥꯅꯨꯄꯤ ꯃꯥꯅ ꯂꯨꯅ ꯇꯧꯖꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯐꯅ ꯏꯅꯥꯛ ꯈꯨꯜꯂꯕꯁꯨ ꯋꯥꯠꯇ ꯄꯥꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕꯁꯨ ꯅꯤꯡꯊꯧ ꯃꯥꯏꯗꯥꯁꯅ ꯈꯜꯂꯤ, ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯁꯤ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯤꯅ ꯑꯣꯏꯕ ꯇꯥꯏ꯫ ꯃꯍꯥꯛꯀꯤ ꯀꯂꯛ ꯃꯤꯍꯧꯕꯁꯤ ꯀꯔꯝ ꯍꯥꯏꯅꯤ? ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯍꯥꯛꯀꯤ ꯁꯅꯥ ꯃꯌꯥꯝ ꯑꯗꯨ ꯃꯁꯤꯡ ꯊꯤꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯃꯤ꯫ ꯃꯔꯛ ꯃꯔꯛꯇꯁꯨ ꯃꯁꯥ ꯄꯨꯝꯕ ꯁꯅꯥꯒꯤ ꯐꯤꯖꯦꯠꯇꯅ ꯌꯣꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯗꯥꯏꯑꯣꯅꯤꯁꯁ ꯀꯧꯕ ꯌꯨꯒꯤ ꯑꯃꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯀꯨꯝꯍꯩ ꯍꯔꯥꯎꯕꯒꯤ ꯂꯥꯏꯔꯦꯝꯕ ꯑꯁꯤꯅ ꯅꯤꯡꯊꯧ ꯃꯥꯏꯗꯥꯁꯀꯤ ꯂꯩꯕꯥꯛ ꯐꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕ ꯗꯥꯏꯑꯣꯅꯤꯁꯁꯀꯤ ꯃꯅꯥꯏ ꯁꯥꯏꯂꯦꯅꯁ ꯀꯧꯕ ꯈꯔ ꯉꯥꯎꯕ ꯄꯥꯝꯖꯕ ꯑꯁꯤ ꯂꯝꯕꯤꯗ ꯊꯤꯟꯊꯍꯧꯏ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯗꯨꯅ ꯁꯥꯏꯂꯦꯅꯁꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯃꯥꯏꯗꯥꯁꯀꯤ ꯀꯣꯅꯨꯡꯕꯨ ꯀꯣꯏꯁꯤꯜꯂꯤꯕ ꯃꯃꯤꯡ ꯂꯩꯔꯕ ꯒꯨꯂꯥꯞꯀꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯄꯣꯊꯥꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯊꯣꯛꯏ꯫ ꯅꯤꯡꯊꯧ ꯃꯥꯏꯗꯥꯁꯅ ꯁꯥꯏꯂꯦꯅꯁꯄꯨ ꯗꯥꯏꯑꯣꯅꯤꯁꯁ ꯂꯥꯏꯔꯦꯝꯕꯒꯤ ꯃꯅꯥꯏꯅꯤ ꯃꯁꯛ ꯈꯪꯕꯗꯒꯤ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯗ ꯃꯇꯝ ꯈꯔ ꯂꯩꯕꯤꯌꯨ ꯊꯧꯒꯜ ꯐꯪꯖꯒꯦ ꯍꯥꯏꯕꯗꯒꯤ ꯃꯇꯝ ꯈꯔ ꯀꯣꯅꯨꯡꯗ ꯂꯩꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯃꯥꯏꯗꯥꯁꯅ ꯁꯥꯏꯂꯦꯅꯁꯄꯨ ꯗꯥꯏꯑꯣꯅꯤꯁꯁꯀꯤ ꯃꯅꯥꯛꯇ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯗꯥꯏꯑꯣꯅꯤꯁꯁꯅ ꯄꯦꯟꯕꯤꯔꯗꯨꯅ ꯃꯥꯏꯗꯥꯁꯇ ꯍꯥꯏꯔꯛꯏ, ꯅꯍꯥꯛꯅ ꯑꯄꯥꯝꯕ ꯑꯃ ꯅꯤꯌꯨ꯫ ꯃꯥꯏꯗꯥꯁ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯍꯦ ꯂꯥꯏꯔꯦꯝꯕ, ꯅꯅꯥꯏ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯑꯩꯅ ꯁꯣꯛꯎꯕ ꯈꯨꯗꯤꯡ ꯁꯅꯥ ꯑꯣꯜꯍꯟꯕꯤꯌꯨ꯫ ꯗꯥꯏꯑꯣꯅꯤꯁꯁꯅ ꯍꯥꯏꯔꯛꯏ, ꯃꯨꯟꯅ ꯈꯜꯂꯨ, ꯃꯗꯨ ꯅꯪꯒꯤ ꯑꯄꯥꯝꯕꯔꯥ, ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯂꯥꯛꯑꯣꯏꯗ꯭ꯔꯥ? ꯑꯗꯨꯕꯨ ꯃꯥꯏꯗꯥꯁꯅ ꯃꯗꯨꯃꯛ ꯅꯅꯥꯏ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯃꯥꯏꯗꯥꯁꯀꯤ ꯑꯄꯥꯝꯕꯗꯨ ꯈꯪꯂꯕꯗ ꯗꯥꯏꯑꯣꯅꯤꯁꯁꯅ, ꯐꯔꯦ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯅꯍꯥꯛꯅ ꯁꯣꯛꯎꯕ ꯈꯨꯗꯤꯡꯃꯛ ꯁꯅꯥ ꯑꯣꯟꯕ ꯑꯣꯏꯖꯔꯣ ꯍꯥꯏꯅ ꯕꯣꯔ ꯄꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯥꯏꯗꯥꯁ, ꯕꯣꯔ ꯑꯗꯨ ꯆꯥꯡꯌꯦꯡ ꯇꯧꯅꯤꯡꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯂꯥꯛꯂꯕꯗ ꯃꯍꯥꯛꯅ ꯎꯄꯨ ꯑꯃꯗ ꯊꯦꯡꯗꯨꯅ ꯌꯦꯡꯉꯤ꯫ ꯈꯨꯗꯛꯇ ꯎꯄꯨ ꯑꯗꯨ ꯁꯅꯥꯒꯤ ꯎꯄꯨ ꯑꯣꯟꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥꯏꯗꯥꯁ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯊꯪꯗ ꯃꯍꯥꯛꯅ ꯂꯩꯔꯝꯕ ꯄꯣꯠꯆꯩꯁꯤꯡ ꯁꯣꯛꯇꯨꯅ ꯌꯦꯡꯕꯗ ꯁꯅꯥ ꯂꯣꯏꯅ ꯑꯣꯟꯈꯤ꯫ ꯇꯨꯡꯗ ꯋꯥꯃꯟꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯐꯝꯃꯤ꯫ ꯒꯨꯂꯥꯞ ꯑꯃ ꯃꯅꯝ ꯅꯝꯒꯦ ꯇꯧꯔꯨꯕꯗ ꯁꯅꯥꯒꯤ ꯒꯨꯂꯥꯞ ꯑꯣꯟꯈꯤꯗꯨꯅ ꯃꯅꯝ ꯅꯝꯕ ꯐꯪꯍꯧꯗ꯭ꯔꯦ꯫ ꯃꯥꯏꯗꯥꯁꯅ ꯈꯜꯂꯤ, ꯑꯣꯟꯊꯣꯛꯄꯅꯤ, ꯒꯨꯂꯥꯞꯁꯤ ꯄꯥꯏꯗꯕꯤ ꯑꯣꯏꯅ ꯃꯅꯝ ꯅꯝꯕ ꯇꯥꯔꯦ꯫ ꯀꯩꯁꯨ ꯈꯟꯖꯤꯟꯕ ꯇꯧꯗꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯪꯒꯨꯔ ꯈꯔ ꯑꯗꯨ ꯆꯥꯒꯦ ꯇꯧꯔꯨꯕꯗ ꯑꯪꯒꯨꯔ ꯑꯗꯨꯁꯨ ꯁꯅꯥ ꯑꯣꯟꯈꯤꯗꯨꯅ ꯆꯥꯕ ꯌꯥꯗ꯭ꯔꯦ꯫ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯏꯁꯤꯡ ꯊꯛꯀꯦ ꯇꯧꯔꯨꯕꯗꯁꯨ ꯁꯅꯥ ꯑꯣꯟꯗꯨꯅ ꯊꯛꯄ ꯌꯥꯗ꯭ꯔꯦ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯤꯡꯊꯧ ꯃꯥꯏꯗꯥꯁꯀꯤ ꯋꯥꯈꯜꯗ ꯑꯀꯤꯕ ꯐꯥꯎꯔꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯈꯤ꯫ ꯃꯄꯥꯕꯨꯡꯗ ꯃꯍꯥꯛꯅ ꯍꯦꯛꯂꯛꯄ ꯒꯨꯂꯥꯞ ꯈꯔ ꯌꯦꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯃꯥꯏꯗꯥꯁ ꯃꯤꯄꯥꯏꯔꯗꯨꯅ ꯃꯆꯥꯗꯒꯤ ꯅꯥꯊꯩꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯅ ꯃꯄꯥꯕꯨꯡꯕꯨ ꯁꯣꯛꯂꯛꯄꯅ ꯍꯥꯟꯈ꯭ꯔꯦ꯫ ꯃꯆꯥ ꯑꯗꯨꯅ ꯃꯄꯥꯗ ꯊꯦꯡꯂꯨꯕ ꯃꯤꯀꯨꯞꯇ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯈꯨꯗꯛꯇ ꯁꯅꯥ ꯑꯣꯟꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯀꯤꯕ ꯐꯥꯎꯔꯛꯇꯨꯅ ꯃꯥꯏꯗꯥꯁꯅ ꯗꯥꯏꯑꯣꯅꯤꯁꯁ ꯂꯥꯏꯔꯦꯝꯕꯕꯨ ꯀꯧꯗꯨꯅ ꯇꯦꯡꯊꯥꯖꯈꯤ꯫ ꯃꯍꯥꯛꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯆꯈꯤ, ꯍꯦ ꯂꯥꯏꯔꯦꯝꯕ, ꯅꯅꯥꯏꯒꯤ ꯕꯣꯔ ꯑꯁꯤ ꯍꯟꯗꯣꯛꯄꯤꯔꯣ꯫ ꯑꯁꯨꯝꯅ ꯃꯥꯏꯗꯥꯁꯅ ꯇꯦꯡꯊꯥ ꯀꯞꯆꯕ ꯑꯃꯗꯤ ꯍꯥꯏꯖꯔꯕꯗ ꯗꯥꯏꯑꯣꯅꯤꯁꯁꯅ ꯇꯥꯕꯤꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯄꯪꯕ ꯅꯤꯡꯊꯧ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯊꯨꯡꯂꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ? ꯁꯅꯥꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯂꯕ ꯂꯩ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯈꯪꯂꯕ꯭ꯔꯥ? ꯂꯥꯏꯔꯦꯝꯕ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯄꯦꯛꯇꯣꯂꯁ ꯇꯨꯔꯦꯜꯗ ꯅꯈꯨꯠ ꯍꯥꯝꯃꯨ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯨ ꯐꯪꯒꯅꯤ꯫ ꯋꯥꯐꯝꯗꯨꯃꯛ ꯃꯥꯏꯗꯥꯁꯅ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯄꯦꯛꯇꯣꯂꯁ ꯇꯨꯔꯦꯜꯗ ꯈꯨꯠ ꯍꯥꯝꯕꯗ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯈꯨꯠꯇꯒꯤ ꯆꯦꯟꯊꯔꯛꯄ ꯎꯕꯗ ꯃꯥꯏꯗꯥꯁ ꯉꯛꯄꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗꯦ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯁꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯑꯣꯏꯔꯛꯈꯤ꯫
ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯁꯅꯥ ꯑꯣꯟꯈ꯭ꯔꯕ ꯃꯨꯔꯇꯤ ꯑꯗꯨꯕꯨ ꯀꯨꯟꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗ ꯃꯆꯥꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯃꯄꯥꯗ ꯌꯥꯝꯅ ꯑꯀꯤꯕ ꯃꯪ ꯑꯃ ꯃꯪꯂꯝꯃꯤ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯄꯥ ꯅꯤꯡꯊꯧ ꯃꯥꯏꯗꯥꯁꯅ ꯀꯞꯂꯗꯨꯅ "ꯃꯪ ꯅꯠꯇꯦ, ꯏꯄꯥꯅ ꯀꯂꯛꯃꯤꯍꯧꯔꯨꯕꯒꯤꯅꯤ꯫ ꯏꯄꯥꯒꯤ ꯁꯅꯥ ꯂꯨꯄꯥ ꯏꯔꯜ ꯃꯌꯥꯝꯁꯤꯗꯒꯤ ꯏꯆꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯇꯥꯡꯏ꯫ ꯂꯩꯔꯤꯕ ꯂꯟ-ꯊꯨꯝ ꯑꯁꯤꯒ ꯏꯆꯥꯒ ꯆꯥꯡꯌꯦꯡꯈꯛ ꯇꯧꯕ ꯌꯥꯔꯣꯏ"꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯥꯏꯗꯥꯁꯅ ꯃꯍꯥꯛꯀꯤ ꯂꯟ-ꯊꯨꯝꯁꯤꯡ ꯑꯗꯨ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯌꯦꯟꯅꯗꯨꯅ ꯀꯂꯛꯃꯤꯍꯧꯕ ꯊꯥꯗꯣꯛꯇꯨꯅ ꯑꯐꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯈꯤ꯫ ꯃꯍꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯑꯃ ꯂꯦꯟꯕ ꯉꯝꯖꯈꯤ꯫